Khulai Paiba Group Singna Kangpokpi amasung Senapati Districta hostess oina thamluba tongan furup ki miyoi kuntraga nipan ki manungda kunnipan Tekta Kaidana Thadorak Khre haide pau asina hai Manipur lengak amasung security agency singna akana mongda honabada ke micham sing adu Thadorakibane tha asigi taraga humdoida Kangpokpi Districta Khulai Paiba singna chothakiba ambush amada church ke luchingba ahum hatkiba marina asok apanna kankiba aduga ikan kanadana jaujang tek manakta miyoi aman nongmena kaptuna hatkiba anina asok apan hankhibagi thodok adugi makha tarakpo oina micham sing adu hostess oina fajinduna thambakibane khulai paiba singna fajinduna thamkiba sing adugi manungda naga furup ki nupi taraga nithoi amate chahi nauriba nupa macha ama Thadorakre official singna phongdorapagi matung ina Thadoraklaba miyoi sing adu makhan village da changjafam loduna leiri haire Amaromda Kukigi Nupa Mari Amasung Nupi Tara Puna Miyoi Taraga Marisu Senapati District of Fazinduna Thamraba Matung Security Force da Sinarakre Haide Nagalendagi ama yauna Don Bosco ke Salesian Machin Manau Anisu Tongan Mafam Amada Kulai Paiba Group Singna Thadorakre Ngarang numidang wairamsu masagi chahi taraga nipan khakta ngai ripi nupi ama yauna Kuki Furup ke miyoi ahum Senapati District da Thadok Police da Sinarakhiba Lekrabane hostess oina fazinduna leiraba sing adugi manungda amana hai micham sing adu faraba matungda mamit mamai punsilaga umang wamang amade chingi area sing da puduna chatke miyoi sing adu mafam amata da leitana thamde khulai paiba sing aduna escort tawraga mafam amatagi amada koipu puduna chatle ahanbada makhut punduna miyam adu purami adubo chingi lambi sing aduda chathok chasin tawbada khudong chadabadage makhutta pulamba sing adu thadokhe adum oina makha chana mamit mamai adumok punkhe Laibak Pabadage hostess Amatada food chaibagi thong de chatharakiba leite hainaso mangna makha tana phungdurakle